See you tomorrow. Tana. Hindi, pwede na siya mga nubi yan. What? Mama what? Tak ko net phom lei te ko nang gi. Long ka pi sana ro. Se long ka pi sana ro tu. Ingo tu. Ingo be ma. Ingo ga. Tu bai to re tu. Mana tu horong bay na dung sana ning ba. Bye. Bye. Bye to mo. Bye to mo. Bye bye. Tôi chồng. Phone chứ nó bị tùy ở rồi. Bye bye. Bye. Nông chú giờ khơi đi ăn bể ăn này mà thôi em chịu lẹ mà ở bên mà thì ăn ngày bây giờ mà nông mà cứ sẵn là lùi đấy yêu mà tôi bảo không có mấy sẵn là bây giờ nè nang na philon chuan ni da papa na chai rani mama na chai rani nang ai nang ngarang gi video da hai du ne nong ge numit ni ni ga chu ri a ro na ngol ba ban di numit ta ni chu gi ni na hai ri ta ni chu di ko lo he do e ji pho ji ki khu chu ji da yum me am thum me ma na we yum de ke de ko ising loi chang jen da na ya tre ko ma tha sao po da mo e ba aduga mana house tour video na mo hai je ai je bhap ta dre kwai nam de no je adu ai timing ma yeng ga nam di nam age hai bai ta ba adu am yeng biro ram am na kari ka mai na nam na gi ha du gi idea le ga di kha ka comment ta dum happy mo am hai choi da na du namak no na ge thank you ma'am suggestion to bi gi ari thau du nyao om dre sát swing ra cái thao anh hàn kia nữa thuộc cái lẽ điểm có lẽ sống đây phao cái lại này nó trở đi sống cái khỏe tôi không biết sao đi vào traffic jam là cũng bận lên lấy rồi anh sẽ phao đua cái cũng ta đấy đó là lục tràn gì cái nó là hồi cái thao anh bấm đó anh sẽ phao cái lẽ cũng phải là điểm có lẽ cái nó phải pam mà chỉ cái làm gì u nãy cái này mà u rồi mà khá cái gọi là mà phần nó không dễ lấy cái vô xem lại rồi gì ren cái nó budi khá warang này quay shit budi khá warang này thì nạp pin na sinh nam này làm được không
ꯕꯠ ꯌꯦꯡꯉꯣ ꯁꯤꯗꯁꯨ ꯑꯩ ꯑꯁ ꯀꯥꯎꯏꯅꯦ ꯁꯤꯁꯦ ꯍꯦꯛꯇ ꯏꯁꯤꯡ ꯊꯨꯝꯒꯟꯕ ꯖꯒꯥꯗꯨꯅꯤꯅꯦ ꯑꯩꯅ ꯂꯥꯛꯏ ꯁꯣꯏꯔꯦꯅꯦ ꯏꯁꯤꯡ ꯂꯣꯏ ꯊꯨꯝ ꯂꯩꯔꯝꯃꯅꯤ ꯚꯥꯞ ꯑꯣꯏꯍꯧꯗ꯭ꯔꯦꯅꯦ ꯏꯁꯤꯡ ꯌꯥꯝ ꯊꯨꯝꯒꯟꯕ ꯖꯒꯥꯅꯤ ꯁꯤ ꯖꯒꯥꯁꯤꯗ ꯑꯩ ꯀꯥꯎꯊꯣꯛꯑꯦ ꯍꯥꯏꯕ ꯒꯥꯔꯤ ꯊꯧꯕ ꯌꯥꯗꯗꯅ ꯑꯃꯨꯛ ꯐꯖꯔꯦꯗꯣ ꯅꯣ ꯑꯣ ꯊꯧꯕꯗꯤ ꯌꯥꯅꯤ ꯑꯥꯗ ꯒꯥꯔꯤ ꯑꯃꯁꯨ ꯊꯧꯔꯦ ꯂꯝꯕꯤ ꯊꯤ ꯈꯪꯉꯔꯣꯏ ꯍꯥꯏꯁꯤꯗꯤ ꯑꯩꯅ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯊꯣꯛꯇꯅꯕ ꯂꯥꯛꯏꯁꯤꯗꯤ ꯐꯖꯔꯦꯅꯦ ꯇꯨꯔꯦꯟꯗ ꯏꯁꯤꯡ ꯒꯥꯔꯤ ꯊꯧꯕ ꯆꯞ ꯃꯥꯟꯅꯔꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯃꯦꯟ ꯌꯥꯎꯗꯦ ꯁꯤ ꯑꯁꯦꯡꯕꯒꯤ ꯑꯩꯒꯤ ꯗꯥꯎ ꯑꯩꯅ ꯄ꯭ꯂꯥꯟ ꯇꯧꯕꯗꯨꯒ ꯌꯣ ꯁꯤꯗ ꯁꯝꯃꯅꯤꯅ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤ ꯄꯦꯇ꯭ꯔꯣꯜ ꯄꯝꯗꯨꯁꯤ ꯑꯣ ꯄꯦꯇ꯭ꯔꯣꯜ ꯄꯝꯒꯤꯗꯤ ꯅꯠꯇ꯭ꯔ ꯃꯥꯜꯂꯦ ꯑꯁ ꯑꯩ ꯄꯦꯇ꯭ꯔꯣꯜꯒꯤ ꯀ꯭ꯌꯨ ꯑꯣꯏꯔꯗꯤ ꯑꯩ ꯗꯥꯎꯒꯦꯅ ꯈꯜꯂꯨꯔꯦ ꯄꯦꯇ꯭ꯔꯣꯜꯒꯤꯗꯤ ꯅꯠꯂꯝꯗ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯄꯦꯇ꯭ꯔꯣꯜꯒꯤ ꯅꯠꯂꯝꯗꯕꯁꯤ ꯑꯁ ꯑꯩꯗꯤ ꯁꯥꯡꯅ ꯀ꯭ꯌꯨ ꯂꯩꯔꯝꯕꯗ ꯄꯦꯇ꯭ꯔꯣꯜꯒꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯁꯥꯡꯅ ꯍꯟꯖꯜꯂꯛꯈꯤꯒꯦꯁꯤꯗ ꯑꯩꯗꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯂꯛꯄꯗ ꯀ꯭ꯌꯨ ꯁꯥꯡꯅ ꯅꯥꯀꯟꯗ ꯂꯩ ꯂꯩꯔꯝꯕꯗ ꯑꯩꯗꯤ ꯄꯦꯇ꯭ꯔꯣꯜꯒꯤꯁꯨ ꯀ꯭ꯌꯨ ꯑꯔꯣꯏꯕꯤ ꯂꯩꯔꯝꯃꯤꯁꯦ ꯗꯥꯎꯒꯤ ꯊꯕꯛ ꯊꯨꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯈꯜꯂꯨꯔꯦ ꯑꯗꯨ ꯄꯦꯇ꯭ꯔꯣꯜꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝ ꯍꯔꯥꯎꯔꯦ ꯄꯦꯇ꯭ꯔꯣꯜꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒ ꯌꯦꯡꯉꯨꯔꯒꯗꯤ ꯍꯔꯥꯎꯗꯦ ꯑꯗꯨꯏꯁꯨ ꯍꯥꯟꯕ ꯐꯪꯗꯣꯔꯦ ꯍꯥꯏꯕꯒꯤ ꯁꯠ ꯁꯠ ꯑꯝꯇ ꯍꯥꯟꯗꯣꯔꯛꯈꯤ ꯍꯣꯞꯅꯦ ꯍꯣꯞ ꯆꯥꯝꯃ ꯇꯔꯥ ꯑꯣꯀꯦ ꯆꯠꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯌꯥꯝꯃꯦ ꯉꯁꯤ ꯆꯠꯇꯣꯏꯁꯦ ꯃꯤꯅꯨ ꯊꯣꯡꯁꯦ ꯑꯩ ꯉꯥꯡꯈꯩ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯌꯥꯝ ꯊꯣꯛꯑꯦꯅ ꯁꯨꯡꯆꯠ ꯆꯠꯂꯨꯗ꯭ꯔꯕꯅꯦꯕ ꯑꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅꯕꯨ ꯐꯔꯝꯃꯦꯕ ꯕꯥ ꯏꯁꯤꯡꯒꯤ ꯂꯦꯚꯦꯜꯁꯤꯗꯤ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯌꯦꯡꯉꯣ ꯁꯣꯝꯗ ꯎꯕ꯭ꯔꯣ ꯁꯣꯝꯗ ꯌꯦꯡꯉꯣ ꯕꯦꯔꯥ ꯀꯥꯔꯦ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯦ ꯒꯨꯒꯜ ꯕꯕꯥꯒꯤ 10 days ꯍꯦꯛ ꯆꯨꯕꯗ ꯂꯣꯏꯔꯦ ꯁꯤꯗꯤ ꯄꯨꯔꯥ ꯂꯣꯏꯔꯅꯤ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯕꯦꯔꯥ ꯀꯥꯗꯧꯔꯦ ꯁꯤꯒꯤ ꯂꯝꯄꯥꯛꯀꯁꯦ ꯄꯨꯡꯊꯨꯝ ꯊꯨꯝꯃꯦ ꯂꯣꯛꯇꯥꯛ ꯃꯥꯟꯗꯣꯔꯦꯕ ꯑꯩꯈꯣꯏꯒꯤ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯌꯧꯔꯝꯗꯥꯏꯒꯤ ꯏꯝꯐꯥꯜ ꯏꯁ ꯗꯤ ꯁꯤ ꯑꯣꯐꯤꯁ ꯌꯧꯔꯝꯗꯥꯏꯒꯤ ꯂꯝꯄꯥꯛ ꯑꯃ ꯑꯆꯧꯕ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯣ ꯑꯣꯐꯤꯁꯀ ꯂꯣꯏ ꯊꯨꯝꯍꯧꯕ ꯌꯥꯎꯋꯦ ꯑꯩ ꯂꯥꯛꯄꯗꯨꯗ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯐꯤꯁꯇꯤ ꯊꯨꯝꯃꯝꯗ꯭ꯔꯦ ꯌꯥꯝ ꯐꯔꯦ ꯊꯣꯛꯂꯛꯑꯦ ꯊꯕꯛ ꯃꯊꯪ ꯆꯧꯈꯤꯒꯦ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯃꯇꯝꯗꯤ ꯂꯣꯏ ꯒꯥꯔꯤ ꯊꯧꯔꯤꯉꯩꯗ ꯂꯣꯏꯗꯣꯔꯦꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗ ꯄꯜꯂꯤꯉꯩꯗ ꯌꯥꯗ꯭ꯔꯦ ꯁꯤꯗꯤ ꯌꯦꯡꯉꯣ ꯈꯨꯆꯤꯟꯁꯦ ꯂꯣꯏꯔꯦꯕ ꯏꯁꯤꯡ ꯊꯨꯝꯕꯩ ꯋꯥꯔꯤꯁꯦ ꯂꯣꯏꯔꯝꯗ꯭ꯔꯤ ꯏꯁꯤꯡꯁꯦ ꯃꯩ ꯌꯧꯁꯜꯂꯛꯄꯗ ꯊꯨꯝꯃꯝꯃꯦ ꯉꯁꯥꯏ ꯀꯋꯥ ꯁ꯭ꯋꯥꯏꯗꯅ ꯑꯃꯨꯛ ꯍꯦꯟꯅ ꯊꯨꯝꯃꯝꯗꯣꯏꯖꯥꯠꯅꯤ ꯁꯤ ꯉꯥꯡꯈꯩ ꯊꯨꯝꯗꯕ ꯖꯒꯥꯅꯦꯕ ꯑꯩꯅ ꯆꯠꯄꯗ ꯍꯟꯗꯛ ꯁꯤꯗꯁꯨ ꯊꯨꯝꯃꯝꯃꯦꯕ ꯑꯁꯣꯝ ꯁꯥꯏꯗꯇꯁꯨ ꯀꯋꯥ ꯌꯧꯔꯛꯄꯗꯤ ꯐꯖꯔꯅꯤ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗ ꯕꯔꯥꯕꯔ ꯑꯗꯨꯝ ꯊꯨꯝ ꯂꯩꯕ ꯖꯒꯥꯅꯤ ꯁꯣꯝ ꯁꯥꯏꯗꯁꯤ ꯄꯨꯔꯥ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯒ ꯃꯥꯟꯗ꯭ꯔꯦ ꯁꯃꯨꯗ꯭ꯔ ꯃꯄꯥꯟꯗ ꯂꯩꯕ ꯌꯨꯝꯒ ꯃꯥꯜꯂꯤ ꯁꯥꯏꯒ ꯅꯝꯃꯗꯤ ꯌꯣꯜꯂꯦ ꯋꯦꯞꯀ ꯅꯥꯏꯔꯒ ꯁꯤꯁꯨ ꯑꯗꯨꯝ ꯊꯨꯝꯕ ꯖꯒꯥꯅꯤ ꯁꯤꯁꯨ ꯐꯖꯔꯦ ꯉꯁꯤꯗꯤ ꯑꯁ ꯑꯁꯣꯝꯗꯤ ꯌꯦꯡꯉꯣ ꯑꯁ ꯂꯣꯏꯔꯦ ꯁꯣ ꯍꯣꯔꯦꯟ ꯀꯃꯥꯏꯅ ꯍꯜꯂꯛꯇꯣꯏꯅꯣ ꯁꯤꯗ ꯑꯁ ꯐꯖꯔꯦ ꯌꯦꯡꯉꯣ ꯁꯣꯝ ꯁꯥꯏꯗꯤ ꯀꯌꯥꯝ ꯂꯨꯔꯒꯦ ꯑꯗꯣ ꯑꯥꯒꯤ ꯒꯥꯔꯤꯁꯤꯗ ꯌꯦꯡꯉꯣ ꯈꯪꯒꯅꯤ ꯌꯦꯡꯉꯣ 800ꯀꯤꯗꯤ ꯊꯣꯡꯒꯤ ꯀꯩꯅꯣꯐꯧ ꯆꯪꯈ꯭ꯔꯦ ꯌꯦꯡꯉꯣ ꯐꯖꯔꯦ ꯑꯁꯦꯡꯕꯩꯗꯤ ꯑꯩ ꯉꯁꯤ ꯇꯧꯔꯤ ꯊꯕꯛꯁꯦ ꯄꯤꯌꯣꯟꯒꯤ ꯊꯕꯛꯅꯤ ꯑꯗꯨꯕꯨ ꯀꯩꯗꯤ ꯎꯄꯥꯏ ꯂꯩ ꯃꯤ ꯂꯩꯇꯕꯅꯤꯅ ꯇꯧ ꯇꯥꯅꯤ ꯒꯥꯔꯤ ꯈꯥꯝꯐꯝꯁꯤꯁꯨ ꯅꯥꯟꯅ ꯈꯥꯝꯊꯔꯝꯃꯤꯅꯤ ꯏꯁꯤꯡ ꯃꯔꯛꯁꯤꯗ ꯑꯁ ꯀꯥꯟꯆꯤꯄꯨꯔ ꯇꯥꯟꯅ ꯑꯃꯨꯛ ꯂꯥꯛꯏꯅꯦ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯠꯁꯤ ꯃꯊꯪ ꯑꯩꯅ ꯃꯦꯟ ꯔꯣꯗꯇꯣ ꯏꯁꯤꯡ ꯊꯨꯝꯃꯦꯅ ꯁꯣꯝꯗꯩꯗꯤ ꯐꯥꯎꯖꯜꯂꯛꯄꯅꯦꯕ ꯁꯣꯝꯗ ꯑꯃꯨꯛ ꯊꯨꯝ ꯂꯩꯔꯝꯃꯦꯕ ꯊꯨꯝ ꯂꯩꯔꯝꯃꯦ ꯁꯣꯝꯗ ꯐꯖꯔꯦ ꯅꯝꯕꯨꯜ ꯔꯤꯚꯔ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯝ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯩꯁꯥꯝꯄꯥꯠꯇ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯗ ꯑꯃꯨꯛ ꯄꯟꯖꯔꯤ ꯉꯁꯤ ꯅꯨꯃꯤꯠꯁꯤꯗꯤ ꯐꯖꯩ ꯃꯅꯤꯄꯨꯔ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥ ꯂꯣꯏ ꯊꯨꯡꯗꯧꯔꯦ ꯉꯁꯤ ꯑꯩꯅ ꯆꯠꯄꯗ ꯀꯥꯟꯆꯤꯄꯨꯔꯗꯩ ꯍꯧꯖꯤꯛ ꯀꯩꯁꯥꯝꯄꯥꯠ ꯑꯃꯨꯛ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯁꯣꯝ ꯁꯥꯏꯗꯇ ꯑꯃꯨꯛ ꯆꯠꯇꯣꯏꯅꯤ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯄꯥꯔꯛꯀ ꯂꯣꯏ ꯌꯧꯔꯛꯈꯤꯅꯤ ꯑꯩꯈꯣꯏꯁꯦ ꯑꯩ ꯒꯥꯔꯤ ꯁꯤ ꯈꯥꯝꯃꯝꯃꯦ ꯁꯤ ꯈꯥꯝ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯗꯤ ꯈꯪꯗꯦ ꯃꯤ ꯂꯣꯏ ꯈꯥꯝꯅꯩꯌꯦ ꯈꯥꯝꯃꯝꯃꯦ ꯀꯪꯂꯥꯒꯦꯔ ꯁꯤ ꯂꯩꯔꯦ ꯕꯤ ꯇꯤ ꯄꯥꯔꯛ ꯍꯥꯏꯗꯨ ꯁꯤ ꯂꯩꯔꯦ ꯇꯣ
ꯑꯩ ꯆꯠꯇꯣꯏꯁꯤꯅ ꯑꯥꯒꯤ ꯃꯊꯛꯀꯤꯁꯤꯗ ꯑꯗ ꯌꯦꯡꯉꯁꯤꯗꯩꯗꯤ ꯄꯣꯁ ꯇꯥꯏ ꯃꯣꯠꯇꯤ ꯃꯣꯠꯂꯦꯍꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯌꯥꯝꯁꯦ ꯃꯣꯠꯍꯟꯕꯁꯦ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯦ ꯈ꯭ꯋꯥꯡ ꯌꯣ ꯀꯥꯈꯠꯂꯛꯏꯁꯦ ꯋꯥꯛꯑꯥꯎꯠꯅꯦꯅ ꯈꯜꯂ ꯀꯥꯈꯠꯂꯛꯑꯅꯤꯅ ꯁꯤꯗꯤ ꯊꯣꯡꯗꯣ ꯍꯥꯜꯂꯨꯈꯤꯗꯣꯏꯅꯤꯅ ꯈꯣꯡꯒꯤ ꯊꯣꯡ ꯂꯣꯏꯗꯣꯔꯦ ꯄꯨꯡꯗꯤ 4 ꯇꯥꯁꯟꯈꯤꯗꯣꯔꯦ ꯑꯁ ꯍꯪꯒꯟꯗ ꯆꯦꯟꯕ ꯉꯁꯤ ꯋꯥꯛꯑꯥꯎꯠ ꯇꯧꯗ꯭ꯔꯁꯨ ꯌꯥꯗꯧ ꯃꯥꯜꯂꯦ ꯈꯣꯡꯅ ꯁꯥꯡ ꯆꯠꯂꯤ ꯃꯌꯥꯝꯁꯦꯀꯣ ꯆꯧꯒꯤꯁꯦ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯀꯣꯅꯨꯡ ꯃꯃꯥꯡ ꯌꯧꯔꯦ ꯑꯥꯗ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯁꯦꯟꯇꯔ ꯂꯩꯍꯧꯔꯦ ꯃꯣꯏ ꯁꯤꯅꯦꯃꯥ ꯀꯥꯞꯐꯝꯒ ꯂꯣꯏ ꯂꯩꯍꯧꯔꯦ ꯁ꯭ꯋꯥꯏꯗ ꯁꯦꯀꯦꯟ ꯍꯦꯟꯅ ꯐꯥꯔꯁ ꯈꯪꯗꯦ ꯈꯣꯡꯎꯞ ꯃꯌꯥꯝ ꯌꯣꯟꯕꯗꯣ ꯁꯦꯀꯦꯟ ꯍꯦꯟ ꯑꯣꯏꯗꯣꯏ ꯐꯥꯗꯣꯏ ꯅꯍꯥꯟꯈꯩꯗꯤ ꯁ꯭ꯋꯥꯏꯗ ꯈꯣꯡꯎꯞ ꯌꯥꯝ ꯌꯣꯟꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯈꯥꯝꯃꯁꯤ ꯁꯤꯁꯦ ꯑꯃꯨꯛ ꯃꯃꯥꯡꯗ ꯁꯥꯔꯚꯤꯁꯤꯡ ꯇꯧꯔꯨꯕꯗꯣ ꯏꯟꯗꯤꯀꯦꯇꯔ ꯑꯃ ꯉꯥꯜꯂꯦꯅ ꯑꯗꯨꯒꯤ ꯏꯟꯗꯤꯀꯦꯇꯔꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯉꯥꯜꯂꯛꯑꯦꯕꯀꯣ ꯑꯗꯨꯅ ꯁꯤꯁꯨ ꯑꯃꯨꯛ ꯌꯦꯡꯍꯜꯂꯨꯗꯣꯏꯅꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯨꯡꯁꯨ 4:30 ꯇꯥꯁꯟꯈꯤꯗꯧꯔꯦ ꯒꯥꯔꯤ ꯁꯦꯝꯐꯝꯗꯤ ꯄꯨꯡ 5 ꯐꯥꯎ ꯍꯥꯡꯉꯦ ꯑꯗꯨꯅ ꯑꯩ ꯑꯝꯇ ꯍꯥꯏꯐꯦꯠꯇꯪ ꯂꯥꯛꯀꯦꯅ ꯐꯣꯟ ꯇꯧꯈ꯭ꯔꯦ ꯁꯤ ꯁ꯭ꯇꯥꯔꯠ ꯇꯧꯕꯗꯀꯣ ꯁꯤ ꯂꯣꯏ ꯉꯥꯜꯂꯝꯃꯅꯤꯗꯅꯀꯣ ꯁꯤꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯦ ꯃꯨꯠꯂꯔꯣꯏꯕ ꯂꯩꯍꯧꯔꯅꯦꯕ ꯁꯤꯁꯦ ꯍꯦꯟ ꯕ꯭ꯔꯦꯛ ꯆꯤꯡꯕꯒꯤ ꯏꯟꯗꯤꯀꯦꯇꯔꯅ ꯁꯤ ꯉꯥꯡꯉꯒ ꯁꯤꯗ ꯂꯩꯁꯤꯅꯦꯕꯀꯣ ꯁꯤꯠ ꯕꯦꯜ ꯐꯥꯖꯤꯜꯂꯁꯤ ꯍꯦꯟ ꯕ꯭ꯔꯦꯛ ꯊꯥꯗꯣꯛꯑꯁꯤ ꯀꯣ ꯁꯤ ꯉꯥꯜꯂ ꯂꯩꯍꯧꯔꯦꯕ ꯌꯦꯡꯍꯜꯂꯨꯗꯤ ꯌꯥꯔꯣꯏ ꯌꯧꯔꯦ ꯍꯧꯖꯤꯛ ꯁꯤꯗ ꯈꯪꯉꯅꯤ ꯃꯣꯏꯒꯤ ꯗꯣꯛꯇꯔꯅꯤ ꯁꯤ ꯒꯥꯔꯤꯒꯤ ꯗꯣꯛꯇꯔ ꯌꯧꯔꯦ ꯍꯧꯖꯤꯛ ꯃꯣꯏꯗꯤ ꯌꯦꯡꯍꯜꯂꯁꯤ ꯀꯔꯤ ꯌꯥꯗꯕꯅꯣꯅ ꯗꯣꯛꯇꯔꯗ ꯆꯪꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯅꯤ ꯑꯍꯨꯝ ꯆꯪꯉ ꯀꯟꯅ ꯌꯦꯡꯉꯤ ꯀꯩꯒꯤꯅꯣ ꯄꯥꯔꯠ ꯑꯃ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯃꯣꯏ ꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦꯅ ꯆꯦꯟꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏꯅ ꯆꯦꯟꯕꯤꯔꯣꯅ ꯊꯅꯝꯃꯦ ꯍꯜꯂꯁꯤ ꯌꯨꯝ ꯌꯧꯗꯣꯔꯦ ꯁ꯭ꯋꯥꯏ ꯃꯄꯥꯁꯤ ꯏꯁꯤꯡ ꯊꯨꯝꯕꯒꯤꯗꯤ ꯄꯥꯛ ꯊꯨꯝꯒꯟꯗꯦ ꯁ꯭ꯋꯥꯏꯗꯤ ꯌꯥꯝ ꯇꯣꯡꯕ ꯖꯒꯥꯅꯦ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯂꯩꯔꯛ ꯆꯪꯕꯗꯅꯤꯁꯦ ꯏꯁꯤꯡ ꯃꯌꯥꯝ ꯂꯩꯔꯝꯕꯁꯤ ꯂꯦꯠꯁ ꯒꯣ ꯇꯨ ꯗ ꯏꯁꯤꯡ ꯂꯩꯔꯛ ꯌꯧꯔꯦ ꯑꯕꯦꯝ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯛꯀꯦ ꯇꯧꯔꯒ ꯀꯥꯎꯗꯅ ꯑꯃꯨꯛ ꯊꯣꯛꯑ ꯂꯩꯔꯨꯏꯅꯦ ꯍꯥꯏꯕ ꯁꯝꯁꯨ ꯀꯛꯀꯦ ꯇꯧꯕꯅꯦ ꯁꯤꯁꯦ ꯑꯗꯣ ꯑꯗꯨꯝ ꯀꯛꯇ꯭ꯔꯦ ꯊꯦꯡꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯃꯤꯁꯨ ꯁꯤꯌꯥꯡꯒꯦ ꯇꯥꯔꯛꯑꯣꯏꯗ꯭ꯔꯣ ꯅꯪ ꯑꯗꯨꯗꯒꯤ ꯀꯩ ꯄꯣꯠꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯀꯤꯔꯕ ꯑꯗꯨꯗ ꯇꯧꯔꯤꯁꯤꯕꯣ ꯆꯣꯡꯄ ꯌꯥꯔꯣꯏꯀꯣ ꯆꯣꯡꯄ ꯌꯥꯗꯦ ꯄꯝꯄꯝ ꯇꯧꯔꯒꯦ ꯂꯥꯛꯑꯣ ꯋꯥ ꯄꯝꯄꯝ ꯇꯧꯔꯒꯦ ꯂꯥꯛꯑꯣ ꯀꯤꯕ ꯌꯥꯝ ꯐꯖꯔꯕ ꯂꯥꯛꯑꯣ ꯄꯝ bye kok masih video yang sangat bye see you tomorrow kok see you tomorrow mapaaduda ngaaga adum ꯆꯣꯡꯈꯠꯂꯛꯑꯦꯕ ꯏꯁꯤꯡꯗꯣ ꯂꯨꯞꯇꯣꯏꯔꯥ ꯑꯩ ꯅꯨꯃꯤꯠ ꯃꯥꯟꯗꯩꯁꯨ ꯇꯛꯀꯅꯤ ꯊꯣꯛꯄꯅꯦ ꯑꯃꯨꯛꯀ ꯃꯍꯤ ꯗꯣꯞ ꯇꯥꯛꯄꯗꯣ ꯇꯛꯀꯅꯤ ꯊꯣꯛꯄꯅꯤ ꯎꯕ ꯎꯕ ꯆꯥ ꯕꯔꯤꯗ ꯇꯛꯀꯅꯤ ꯊꯣꯛꯑꯝꯃꯤꯁꯦ ꯃꯍꯤ ꯌꯥꯔꯦꯅꯦ ꯃꯍꯤ ꯇꯥꯔꯛꯇ꯭ꯔꯀꯥꯟꯗꯅꯦ ꯑꯃ ꯃꯌꯥꯗ ꯊꯥꯡꯖꯤꯟꯗꯣꯏꯁꯦ ꯃꯩꯁꯦ ꯇꯦꯛꯅꯤꯛꯅꯤꯅꯦ ꯃꯩꯁꯦ ꯃꯨꯛꯕꯥꯡ ꯍꯧꯖꯤꯔꯕꯦꯝꯃ ꯅꯪꯖꯨ ꯇꯧꯔꯤꯁꯨ ꯌꯥꯔꯦ ꯆꯥꯔꯣ ꯌꯥꯔꯦ ꯆꯥꯕꯗꯤ ꯃꯌꯥꯗ ꯁꯨꯡ ꯍꯨꯛꯇꯦꯕ ꯁꯤꯕꯨ ꯆꯥꯃꯝꯃꯣꯏ ꯌꯥꯝ ꯀꯟꯅ ꯁꯥꯟꯅꯩꯅꯦ ꯍꯥꯏꯕ ꯁꯥꯟꯅꯗꯣꯏ ꯇꯥꯔꯗꯤ ꯇꯣꯛꯑꯦ ꯆꯠꯊꯨꯕꯦ ꯂꯣꯏ ꯂꯣꯏꯔꯦ
salmonelle. 下一局长。